Praise the Lord. Ahanba magtada kanbiba mapu Jesus Christ gi Jesus Christ ki sengthoiraba minglenda nungsizaraba yengbiriba masung tabiriba ichilinau iche ichelima pabung sing marup sing oja sing mayam pumnamakpu dayanan laishram amasung aigi mung manunggi maikaidagi yaifa mangol pizari loina naikai khomnazari yengbiriba masung tabiriba adom matam chuppada fattaba hairibadudagi anaba hairibadudagi langtaknaba hairibadudagi haikap jekap hairibadudagi bhut pret ki pangal-dagi amambagi pangal pumnamak-dagi kanbikraba siduna fumduna hingatkraba Jesus Christ ay pa Ishorna dombu fattaba punamak-dagi kanbipo irasano. Amen. Thagachari mayam ngasi aigi inakta phamibasi mayam aigi chanupa yaima amasung chanupi aigi chanupi atombini ado mayam ngasi aigi ichani sida aina Ishorgi thawgal tawjaba amasung ekoi family na Ishorgi thawgal tawjaba Ishorda leijaba se mekhoi sudum khangi aduna mekhoi gi thamoi da leiba kari Jesus Christ se kanano haibase mayam ai hangjage mekhoi da ina kari su haibal leite mayam ipa Ishorna khangani mekhoi na di hangi papa kari haidoino ai aina nekhoi gi thamoi da leiba dum hairo aidum hange haiduna haijabani mayam aduga ichani sigi testimony su mayam ai thamjake ipa Ishor na khoi bu kanbirakpani ipa Ishor gi matik mangal gi damakte hingan bibani mioi ba haibai khoi se tambangamde karamba numita kari wegine adubu hingi ba makhai ipa gi sakhi oina bagini maramdi pana ekhoi bu mamal piduna leikhre ipa gi kalbari gi cross tagi tarakpa i na mamal piduna leikhre mayam imagi puknung dagi khandok pirakpagi maramdani. Praise the Lord. Thagachari mayam ahanbada ai Holy Bible dagi Ishorgi wahai pathok sarake mayam Prabhu Jesus Christ na hingatlaba matungda magi sebok singda uhanba matik mangalado pathok sarake Luke hariba laik adugi mayam padup kunga marigi pada kunthra taruk dagi haujarake aduga maikhoi na waram sing asi hairi ngaida Jesu masamak na maikhoi gi marakta leplami aduga maikhoi da hai nekhoi da ing thaba leisanu maduda maikhoi sathi na kirami amasung kibana niklami maikhoi na thawai ama ure haina khanki maduda mahakna maikhoi da hai ki nekhoi langtak nariba karigino nekhoi gi pukning da chingnaba pokliba karigino yengo aigi khong amasung khut ai makni ai bu sou amasung yengo maramdi aina lutong panba nekhoi na uriba asigumna thawai gi lutong pande masi hairaba matungda mahakna maikhoi gi mahakna maikhoi da mahakki makhong makhut uhanki maduda haraubagi maramna maikhoina thaajaba ngamkhide amasung ingak ngakladuna leiringaida mahakna maikhoida haiki mafam asida nekhoigi karigumba chanaba leibra aduga maikhoina mangonda ayaiba nga machet ama amasung khoira khara piki aduga mahakna madu lauduna maikhoigi mamangda chakhi. Amen. Praise the Lord. Mayam ahan base ichanupi do in laksarage ichanupi gi maming Angel Laishram haina maming se thonje mayam ichanupi se magi wahi amakak ahan bada phungdok serake mayam ma se school kaba haure amasung mahak se Manipuri medium da school la thajabani mayam nadi Jesus Christ thajaragadi mekoi Christian Angres kini haibado koi maitei Manipuri medium da ta khoidum mahai tamanjai amasung koi Manipuri medium se tarai banate asidagi Manipuri medium dagi tamduna America da khogi khun sidagi Bontarapur sidagi scientist oiba America da chatlaga scientist oiba yauribani mayam ko aduna khoi Jesus Christ thajabani adu khogi imalon khogi inat yam nungsijaba ni ai nei telap na mayam phondok sage ahan bada akhoi Angel da hangis Angel mahakase mayam ngasi magi school da ko makhoi aina ipagi sanglen sabasida makhoi gi ojani na adugi do karino noina sangama saribado kaino haina hangi aduda mana Ishorgi ni haina pikriba ngang sinna khangjaba nate adubu Ishorgi ni haina di khange ado makhoi gi ojani duna laigi mandir natrane ana haiba aduga mana khumde aduda ichanupi sina yumda laaga ma khara emotional su oire aduga mana haibani aidi Ishor ningjabani aina khurambadi Ishor ni atai nate aduna hairakpani mayam yamna point lei aduga gi aigi wakhanda ichanupi sigi makhoi testimony oina mangonda su wahang khara hangjage hainu khanjagi bani Angel nang kana khurami nangi damakte Ishor kanano Jesus Christ pa. Praise the Lord. Jesus Christ ipa Jesus Christ se
nang nungsibra Nusi? kayam nungsi Sumda nusi ana. sonda jeng hayo mayam de jeng hayo ko sundam nungsibra Ah. Jesus Christ sin nangi kanano Ini disuruh ipa. ipa sure ko mayam buhang jam na lubang jam ya de Jesus Christ ipa ni ko aduga Deepak tamu hangake mayam sin ai chanu payai mani Deepak Laishram mangonda ina hangado bus Deepak Jesus Christ kan bibagi Jesus Christ se kanano Jesus Christa shiduna phumduna hingatkiba ai bu numit chuppada loina viduna thamba Emmanuel ekhoi ki Jesus Christa ipani. Praise the Lord. Jesus Christ kanano ekhoi bu matam chupda hingan biriba loina biriba Emmanuel ekhoi bu thadok pidaba ishor ni ko ado nangi punsida khwaidagi hena nungsiba nangi kanana khwaidagi hena nungsi Jesus Christa. Praise the Lord. Jesus Christ na khwaidagi hena nungsi mayam ado nangna Jesus Christ da khuramba matamda kari kari hairaga khurami Aina Jesus Christa da khuramba matamda aina haijai Manipur amahung kuki ga lan thungnari base jangna phanbiu aduga mi punamakpu sargada pukhatpiu aduga aikhoi gi dukan da ai mama papa angel tachau akhoi punamakpu ipana konchan bijuna sargada pukhatpiu norokta thadok pi gidunu haina haijai. Praise the Lord mayam mayam da introduce tawjarage mekhoi ni ki testimony se haidok jarage mayam sida phami bai chanupa yai ma se Deepak Laishram mahak se aina dukan se mayam nau na sarakpa matam haibadi aisu ONGC gi manungda safety officer gi post da 2010 dagi ai thabak tawjarak pani adubu COVID-19 na hanba lakpa gi lockdown lakpa sidagi ai hamuk handrabani aduna aina phamjari ba mafam se hana yam matam nei haiba mafam oirami water supply aman ba ka leiramba makhon yam thoi haina phattaba kari kari thoi haiba mafam ni adubu aina yam khallude amasung aina sarba matungda akhoi sida leire akhoi numidang siga tummi maramde akhoi gi yumsu hujik thugairaga nauna sari sangoida lekpanina kitang mafam do chinbagi maramna siga dum hipasi ana hippane nongma mayam aigi chanupasina Deepak sina nongalamdai da hogale nongalamdai da hogalaga papa aigi mangasamda bhutna namami haiduna hai amasung yengba matamda magi mangasamgi asyai mafam sida mayam musin muna khutki dak tabane amasung madugi matungda aina mana hairakpa wahaiduga aina khoina taba matamda yamna ise yamna kigre aduga khoina asida khara yengba ngamba mising punamakta pubani adubu kanamna su yengbiu yarakhide doctor da su pubani adubu doctor na su ekhogi manakta doctor lei mahak na su asigi anabase ai punchi chupa layengdri amuk phaw layengdri hairaga layeng biraktabani kanana su yengu yadraba khangde haiduna bhutna namami ana haibado adudagidi akhoi family na Jesus Christ ipa ishor ipa leina fattabagi pangalna karigi sokadawno haiduna haijeki amasung akhoi na dukan se changjaba matamda prayer prathana ta hodre dukan se sengdok hodre adugi nimitu da akhoi loina ipa ishor ngasidagi akhoi gi dukan se Prabhu Jisu nangonda sinajari Bible paraga mayam Prabhu Jisu na fattabagi pangal punamak tanthok piu ipa da sinajari na chai akhoi gi punsi haijaba matamdagi di mayam aigi amukhan ai ichanupa gi anaba se pungpha phagibani adugi matungdagi amukhan kaisum siga thoktre aduga nauna dukan siga changjarakpa matamda idi sanga su thongba fast food dukanina yamna mathanda bottle ga se mathanda tarakpa adoidi khoi tin mathakta ga se lengoi chaibagi mongda sararain tawba mayam ma tawbani adubu Jesus Christ ipa da hek sinaba matamdagi karisu tawhidre Jesus Christ ipa nai chagi phattaba thokadawdo phan bikibani phan bikibani ko mayam sinai chagi testimony ni amakadang phondok sebani aduga ichanupi sigi matang da haijuk charage mayam ichanupi sigi maming Angel Laishram aina Angel laina thonjabagi maming di tasengna mahaka se ishor na pinabiba ishor na thabirak pani haina khalli mayam ai matam du da khoi se kaino da leibani West Bengal da lei West Bengal da Bongaigaw da leibani mayam ai ONGC thabak toramani leiba matam da noigi nupina tha taret magi pregnant oiba tha taret subani adubu khanghodana mayam aigi chanupi se aigi nupina ma bathroom da sangugi haina sangaga bathroom da chanupi se poga leramani yamna pikna asudang chawi mayam khutchina mapon ba yani aduga yam pikna angang se poy amasung aina uba matam da di mayam aidi pura
पूरा मौंग अमा तौखरबनी मैम हाइबदी आइगी पुंसिदा अदुमाइना नोंगा फावबदसु उखिदे अदुगा बाथरूम दा मैम ममाना लेरमिबा फिबम अदुगा मचानुपीना लेरमिबा फिबम से उबा मतमदा आइना खंजबना ममा से सीदनबगी हाइना खनकिबनी मैम मरमदी अंगांग से याररोय हाइना खनख्रे सुदंग चावे मैम अंगांग से अदुगागिदी अखोइना मेडिकल चलगा नर्स अमतंग लाकपियो हाइबदी अंगांगी अखोइगी खोइरी दो मैम ककनबगी हाइना हाइरुबनी अदो मखोइना लाउ यादे पूरगा लाउ हाइना याम वाना अखोइसे मेडिकल चले ऑटो रमा तौरगा अदुदगी मैम अंगांग से मखोइना मेडिकल पुसनख्रे अदुगी मतुंगदा डॉक्टर ना था हुम आईसीयू दा थमो हाइबनी याम पिकपको मैम अदुबो अखोइगी पैसा लुपागी मतमदुदा मोंग सानदबगी मरमना नुमित मंगा तरुकनी मुक थमगा नुमित क्यानि थमकपदा नुमित मरी मंगानी मुक थमगा अखोइ अदुगी हले अदुगी मतुंगदा मैम सुतंग चावरम बंगांग अदो ngasidi ishorna loina biduna yam nuksiba ichanupi ama ohele aduga matam chuppada ma se mana su prayer tobase मैम yamna kaino oi ishorna tabi magi prayer se ai kera khangkrabani aduga ichanupa yai masu mana tawba prayer su ishorna tabi khoi punawakna tawjuba prayer ishorna tabi mase मैम akhoi gi family se ishorna hingan bibani aibu ishorna kanbirak pai gi testimony di मैम na su tabi re pastor ma phurami christian yadabagi maramna haugi laini angresan sandorak pa dharmani khanjubagi maramna christian bu phurami adubu pastor bu phurami adubu khangakpa matam dadi ख्वाइदगी नुंगसिबा मपूदा इन लानबो इरमे ख्वाइदगी नुंगसिबा मपूदा लानबसे कोकपीबा फंगे मैम अखोगी अचौबा उगी मखादा लेरगदी अखोगी नुंगसागी मैसा फै हैबदो सेंबिरकपा मपूदा लानबा फावबदा कानै मैम सेंबिरकपा मपूदा लानबा फाव कानरगदी सेंबिरकपा मपूबु थागचबददी कयाम कानगनीबा मैम अदो खंगजबगी मरना थागचबनी मैम असिनी मैम ईश्वरगी मफमदा मपाल नाइदन थागचे मैम अमसुंग इपाना अखोइबु थौगल तौहनबी इपागी थौगल तौहनबी अदुगा मैम इचा सिंगी क्लास सु हंगजरके एंजल न क्लास के तमी 1 क्लास 1 मैम क्लास 1 का बतंगाइरी अदुगा दीपक न क्लास के नो 5 न क्लास दा रोल नंबर के नो 1 इचानुपा से रोल नंबर 1 होय मैम अदुगा एंजल सुजी स्कूल तंबा हौरे यंगबिरिबा थाजरबा मैमना अखोइगी दमकता प्रेयर तोबा काउबिगनु इपागी थौगल याम चाउन तौरकदौरी मैम इपाना तौहनबिगदौरी इपा ईश्वरना आइगी मागी खाइदना आइगी डिनोमिनेशन खाइदना जीशुगी थौगल तौगदौरी मैम हेन पाक चाउना आइना नते इपाना तौहनबिगदौरिबनी अमसुंग आइना मसे हाइजबा ngamjabagi maramdi अखोइगी पुनसिदा इपागी थौगल तौरकपा हौरकपा मतमदा कनागुमना अयेटपा पीनबा अथिंगबा पीनबा होनरकपा मतमदा हाइबा अयेटपा अथिंगबा पीनबा तौरकपा करेम कथाई तौरकपा फावबदा इपा ईश्वरगी चैथेंग फंगी हैबसे मैम अइना खंगजरकपदगिनी थागचरी मैम हजिक इचलनाव सिंग इचे इचलिमा पाबुंग सिंग कनागुम्बा दीपा कनागुम्बा यंगबिरिबा सिंगी मनुंगदा यीशु ख्रिस्ट खंगदबा नत्रगसु यीशु ख्रिस्ट दा शावबा हाउगी लाइनी काइना हाइबसु मैम अमा यावरमगनी को अदुगा मोइदा करी हाइनिंगी यीशु ख्रिस्ट से कनानो हाइना करी हाइनिंगी जिशु ख्रिस्टबु मोइना सावबो एरदी नखोय यामुन ताबिउ जिशु ख्रिस्ट दा जांगना निंगबिउ जिशु ख्रिस्ट की थौगल तबिउ जिशु ख्रिस्ट हौजिक निंगहौद्रदी जिशु ख्रिस्टना लाकपा मतमदा नोइना खाइजरसु जिशु ख्रिस्टना जारोय अदो हौजिकतगी पुंगनिंग होंगबिउ सरगदा लाइनिंगलदी पुंगनिंग यांगना होंगबिउ अब चुमे पुनिंग होंगबिउ अच्छा मतम लेरिंगैदा अदुगा मयाम ngasi taibang panbada thoknariba lan ga ta ugrhe मैम इस्राएल इस्राएल गा ईरान गी मरक्ता तमथीबा लान मैम मिसाइल यावना लान अदुगा लेबाक पुनमक्ता मफम पुनमक्ता इरमदा मणिपुर दसु मैम यंगबिउ लान मिसी मिना से भविष्यवाणी लुथुंगिबनी लेबाक अमगी मथक्ता लांदारकनी मैम नुंगसिबा हंदरकनी मी आई पुनमक ओइरबनी यीशु ख्रिस्ट की सेकेंड कमिंग ओइना लौबा लाकनबगी दमक्ता यीशु ख्रिस्टना लौबा लाक्त्रिंगैगी ममांगदा ताइबंग पाय मालेम गे अरोबा मतम लाक्त्रिंगैदा पाप कोकपिखिबा
पाप चेन चेन सर्गद हेवन द सर्ग लेबाक चंग यादे पाप कोक्पी की मपू जीसु ख्रिस्त बु थाजबिउ पाप याउदब मतम द लोम नाइदब सर्गद चटप फंगनी हैबसे अखोगी माइकैदगी इपागी वाहै असे असिदगी मैम फोंदोक्चरी थागतचरी मैम हुजिक्ति अखोई ईश्वर द अमतंग प्रेयर तौजरके अखोगी मरक्ता यंगबिरिबसिंगी मरक्ता अखोगी कनागुंबा यीशु ख्रिस्त बु थाजब ngamdaba aduga thazarage haina khallaga thazaba ngamdaba taibang panbagi wakhan khallaga ko natraga su Yesu Christa da shaubiriba natraga su Yesu Christa thazarame haina baptize tawre hairaga toe haina phamaga leibiriba karisu khandana leibiriba anan natraga ana ekna yomduna leiriba akhoi do mayam gi damakta haijarake soidana ishorna sokpigani kicha akhoi humna prayer tawjaraka dobani jan ishor da haijasi yengiba papagi wapau tabiriba mayamgi marakta papada anabagi prayer tawbiu haina hairakpa ko magi mapuroiba du nupa do phatte yu ngauraga lei phui magi nupi da phui haibagi su mayam ma hai ko diba aduna akhoi punna ishor da haijasi punna ko thagachari paisor pana khoi loina bibagi damak thagachari ipa इपादी इखोइना नीद्रिङैदा पिनबिबा इपानी करिसु खंगजकिद्रबा नचा इखोइना इपाबु थगचरी इपागी साखी खरदंग ओइरगसु फोंदोक्चरी इपाना नचा इखोइबु हिंगनबिबनी इपाना कनबिरकपनी प्रभु मसिगी वपाउ टेस्टिमोनी असि ताबिरिबा नुक्सिजरबा इचिलनाव इचे इचलिमा पाबुंगसिंग थाजबा सिंग पुनमक पोहिपा कनबिउ थाजबा सिंग द पांगल हापिउ फत्तबगी पांगल न सोप ngamदबो हेनबिउ अदुगैपा थाजद्रिबा खंगजद्रिबा साउबिरिबा कनागुम लेबा तारगा सु यीशु ख्रिस्ता बु अदोमना साउबिरिबदो अदोमबु नुंगसी हाइबा मीबु साउबनी अदोमदा साउरकपा मीबु साउबा याय अदोमदा साउरकपा थीना ngangbु साउबा याय अदुबु जिसुदी अदोमगी दमकता सीदुना फुमदुना हिंगतखिबा पाप कोक्पिखिबा वायनबगी दमकता लाकदौरिबा मपुनी हाइबदो खंगबो ओइरसनु फत्तबगी पांगल पुनमक थोकिबो ओइसनु अनायक पुनमक कोक्चबो ओइसनु इपा नाहकी थवाय सिंगना सोपिउ नचाय को यहुमना हाइजरी पाइशोर यंगबिरिबा पुनमक नसिगी टेस्टिमोनी नसिगी वपाव से ताबिरिबा सिंग अमत्ता खुद हांगदुना इपा मेखोइदा सर्गगी ब्लेसिंग मरांग काइना हिथबिउ प्रभु जीसुगी पागी मिंग खुरमजरिबनी आमेन आमेन